ꯐꯗꯤꯒꯣꯝ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯂꯨ ꯕꯣꯔꯤ ꯑꯃꯗꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯍꯜꯂꯣ इचल इनाव मैम ngasisu अनौब वीडियो ब पुदुना लाक्सरी ngasigi video asina bori alu amadi maroi mana thongba maroi mana habadi maroi nakuppi ni ka thongba sangda machal sing sida leijare khamna sim bani teng lojare sida khoigi maroi nakuppi leijare yenam mana alu macham teng lojare duga sing macham aga haribok matek ani amaga duga sida tilhau macham aga lojare hojik thongnaba sem sab loijare khoi hojik ahana process ta bori ji thau tawi process ni madu mathang mathang uchak age ma'am yengminarasi khang thangatuna khang sab loiduna hoji khoi amu bori singo bhojare masagi bori si khoi gi normal en phangba bori du nate manipur phangba local bori ni ko mayang sigi bori si ngaktang thuaga yarani yam ka hena su kan birunu khoi hojik bori si ngobal loizare tenggot amada khoi lauthajare masi loiraka khoi makha taba process ta maroi tilo channel ngobi video tu laksarani hojik thau haina baredi da leizare mayam tamna tamna dum yengbisi thau khara haizare thau se hanadi khara yawraga leire aduna khoi thau se ka hena yam halubagi dakar su ta de insang si yam yamde ren sigi maroi nakuppi sidi phadigo mon rani ko loi rani aduna thau ka hena yam halubagi dakar su ite angi thau si sajare aduna jira maru tara muktang lang thajare adugi makha tarakpada methi maru ohum mari mataga lang thabirani ko yam kai lang thabiru methi maru ohum mari yamsu hapsare singkha hapsare tilau si hatrasu mayam yai ko ikogi maroi nakuppi si yam batara godi tilau si hatrasu ka su kaide adugi ikoi maroi nakuppi si yam dre aduna tilau soina amutang hapsabani waru bi rekhali mayam haribok masani musu hapre ai haibana hudre soido aga leiraba alu macha amusu hapsare yam fasen opiri hoji amu khamen sim hapagi tan jadu lae khamen sim hapsare khamen sim yam ani men tawsare ko amu opiran jasida thum khara amu aphausi mem thumsina khoi yauri machal mem si khara thonu bunna thumsi ona khara hapsare amu khai dire maroi nakuppi hapagi tanjamu laksari mayam hojik hap hojare manam si yam nusire muk masuk makra untuk sere sana basangda yang khara mung hapsare madugi makha tarakpada garam masala for the namesake kiting hapsare aduga amu morok powder mirchi powder khara mung hapsare aduga amu Manipuri yana nang maming sat laba Maroi Nakuppa amu khara hapsare aduga amu okhaizare mahi machum khara tholakpuda hojik mayam kangsale bori hape abagi tanja adu luxury hana khali bori dingai ko mahi khara hapkidame haina ikhogi
thongbiriba ibm asina takari Natali bori di mahi kitchen dangnya. okay mai khara hapsare mayam o lage mayam mahi si puduk sauzare koi hosi bori hapi tanja du laksare hai riganda bori si masa namsa ki top tazare okay ati bori hapsakre masigi mahi si kitang kang dhalaga insang si loisal lakpagi part 2 la ehne khanjare mayam igom hapsare duga masigi di matang sida alu bori amadi maroi nakuppi thongba loizare matung taba chu sigum video mayam pudna laksagni mayam loisinjare mayam masigi di matang sida thank you mayam